Kuki khulda changluba ahal ama Litan Pulisna kankhre pau si Kangleipak ki mainadagi lokhatchabani ngarang numidang Ukhrul district ki Litan ki police station ki manungchana leiba Kuki khul mangkot chetu haiba sida yu ngauraga changsiluba miyoi ama Litan police ki kangbuna matam chana kanba ngamhore loidana miyoi asi yangang pokpi police station da khusinna khre haidi kanba ngamhoraba mitei miyoi asi Imphal East ki Saijang Mayalikai dagi Haikruzam chawba sahi yangkhai apokpa Tomba kawi miyoi asina yu thaksilaba matungda mafam khangdana Kuki khul asida changsilubani mahangna changkhiba du miyoi kharana uhobudagi Litan police station da pau pirakpadagi police ki kangbuna mafam adu changsenduna miyoi asi tekta kaidana kallaba matungda yangang popi police station da khusinaki tungda police ki kangbuna imung manugi miyoi singda pau piraba matungda khusinna khre haidi nongmai maruna panbadagi nupi macha ama sokle pau si pandam pau se dagi lokhatjabani mafam khangdana kablakpa nongmai maruna panbadagi sahi nauribi nupi macha ama aruba phibamda laikanari laibak thiba thodo si ngarang nungthil pung 5 rom taramdaida Porompat police station gi manung chanba Ketrigau da leiba Prince Stone School la thokibani hujik aruba phibamda laikanaribi nupi macha dogi maming sahini sahi taraga mathoi apokpa aribam Zakir kawi soktona laikanaribi sahini school asigi hostel da leibani hairi ngarang school asigi campus manung da leiba canteen dagi asapot leiruraga tholakpada mafam khangdana kablakpa nongmoi maru amana yet thangba pukchepta pankibani kudakta Raj Medicity da pukhatpaga loinana Raj Medicity gi ICU da aruba phibamda laikanari thodo asiga mari leinana police na case ama lokhatuna thijanwa haukhre hairi state force amadi Arambai Tengol Puksel tinana thabak tawminagadabani Maira Lupsing Laibaki luraba tanpham asida wakhal taminaduna state force amadi Arambai Tengol punna ireiba iramdam kannaba thabak tawminagadabani haina Maira Paibi Lupkiana phongdoragli ngasi Manipur Press Club ta pangthokpa pausiki mifam amada Kwakeithel Maira Paibi apunbagi maikaidagi Arambai Tengol amasung state force da leiriba personnel pumba isa ngaktani unamak puksel tinana ima laibaki khanna thabak tawbiyo haina wafam thamlagli paugi mifam aduda ningthemcha Karong Maira Paibigi secretary RK Ongbi Khoirom Sunitara hai state asida thoglibe irang ase tha tara pharagle karamba matamda loigani haina khangba ngamdana leiri irang asina maram oiraga mayumda lairik laisu tambana tamba sel tanbana tanba leijagadaba singasina ireiba asigi Kuki narco terrorist singdagi kannaba honajari masida lenga amadi lenga ki law enforcing agency sing asina phanaba honariba ase mama oibi sing yaba ngamloi phaba punba tauge haragana mama oibi singbu hana phabiyo haina phongdogladuna state asida hojik thogliba irang asina maram oiraga lamdam asida leiriba mipung khudima wanare awaba mayok nariba lamdam asigi miyamda lenga ki maikaidagi piriba cheng matam chana phanganbiyo irang gi chaitheng mathakta mama oibi singna Sakhaugi lanama mayoknari haina Sunitana phongdokhi amaromda mamang chahigi me ahumdagi Manipurda thoragliba irang asida Manipurgi ngamkhai ngangnabagi achoba thodang lauriba khulngakpa amasung state force anigi marakta thokhiba thodoki yasenaba puraktuna Manipurgi ngamkhai punna ngakminagadabani haiduna hairok apunba Maira Paibi lupna sinduna hairok Keithelda wakan mifam phongkre wakan mifam aduda saruk yakhiba Maira Paibi amana phongdokhibada haukiba numit kharani asida khulngagliba singa Manipur Police Commando singa muknaba ama laktuna khulngak patokpagi khongjang ama jangselakkiba asi leptuna iramdam asigi ngamkhai punna ngakminagadabani maromdom hojik chathariba Manipur Assembly gi mifamda state asida thogliba irang asi loisinnabagi ajetpa warep ama lauduna tha tara pharaglaba Manipur gi maramda wa ngangu yadraba Prime Minister Narendra Modi da taksengadabani hainasu phongdokhi nakal amaromda Manipur State Force amadi Arambai Tengol yauna khulngagliba singna leibaki asukluraba tanpham asida thaksi khasi khangna machin manau ama oibagi thaugalon bebar thamnaduna yeknaba kanano khanglabanina thauna leina mathau ningthina pangthongminanaba United Women Development Organization Bisnupur na phongdoragle Bisnupur district ki tawpokpi dagi thamna pokpi phawbada leiriba Maira Paibi singna punna khusamnaduna ningthau khongkaithel da pangthokiba wakan mifam aduda saruk yakhibi UW UDO gi secretary RK Tombi Sanana phongdokhibada matam sangna yamna thauna leina lanthengnaramaba isasingi marakta asawbuna mang tharaga thohaningdaba thodok kaya thokre matungda asigumba thodo asi makha tana thohanbigano lanfamda khulai thadokpa honade pangdabagi thawongni haina phongdokhi Kanglai Chanura Kharana Fijet Figai Setuna
ꯔꯤꯜ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ KMWO ꯀꯪꯂꯩ ꯆꯅꯨꯔꯥ ꯈꯔꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯇꯨꯅ ꯔꯤꯜ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯃꯥꯏꯅꯣꯔꯤꯇꯤ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KMWO ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯁꯤꯔ ꯃꯀꯛꯆꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯇꯩꯗ ꯂꯥꯟꯗꯥꯕꯗꯒꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯇꯨꯝꯐꯝ ꯈꯪꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯋꯥꯕ ꯈꯥꯡꯂꯤꯉꯩ ꯆꯩꯔꯛꯇ ꯀꯪꯂꯩ ꯆꯅꯨꯔꯥ ꯈꯔꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯂꯒ ꯅꯝꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯞꯂꯣꯗ ꯇꯧꯗꯨꯅ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤꯕꯨ ꯉꯥꯛꯂꯤꯕ ꯑꯊꯧꯕꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯁꯣꯟꯊꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯪꯂꯩ ꯆꯅꯨꯔꯥꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯣꯛꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯪꯂꯩ ꯆꯅꯨꯔꯥ ꯈꯔꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯇꯨꯅ ꯔꯤꯜ ꯅꯝꯂꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯨ꯫ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯂꯩꯔꯤꯕ ꯀꯪꯂꯩꯆꯥꯁꯤꯡꯅ ꯑꯔꯤꯕ ꯑꯣꯏꯒꯦꯔꯥ ꯑꯅꯧꯕ ꯑꯣꯏꯒꯦꯔꯥ ꯅꯥꯇꯩ ꯆꯥꯗꯕ ꯔꯤꯜ ꯚꯤꯗꯤꯑꯣ ꯑꯃꯠꯇ ꯁꯦꯌꯔ ꯇꯧꯕꯤꯒꯅꯨ꯫ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯂꯩꯕ ꯃꯤꯇꯩ ꯇꯥꯕ ꯈꯨꯜꯁꯤꯡ ꯈꯟꯗꯨꯅ ꯕꯣꯝ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟꯗꯥ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯃꯤꯇꯩ ꯃꯄꯥꯔꯤ ꯑꯊꯧꯕ ꯀꯌꯥꯅ ꯃꯥꯌꯣꯛꯅꯗꯨꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯃꯨꯟꯈꯤꯒꯗꯕꯗꯒꯤ ꯀꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯀꯪꯂꯩ ꯆꯅꯨꯔꯥ ꯀꯌꯥꯗ ꯑꯊꯧꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯃꯍꯨꯠꯇ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯇꯨꯅ ꯖꯒꯣꯏ ꯁꯥꯕ ꯎꯔꯨꯔꯒ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯍꯜꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯅ ꯀꯪꯂꯩ ꯆꯅꯨꯔꯥꯁꯤꯡꯅ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯔꯕ꯭ꯔꯥ ꯈꯜꯂꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯂꯨꯔꯕ ꯇꯥꯡꯀꯛ ꯀꯌꯥꯗ ꯀꯪꯂꯩ ꯆꯅꯨꯔꯥ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯊꯧꯗꯥꯡ kaya ꯂꯧꯗꯨꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯀꯂꯛꯂꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯂꯥꯟ ꯑꯁꯤ ꯁꯥꯐꯔꯦ ꯍꯥꯏꯔꯕꯁꯨ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯇꯥꯔꯤꯕ ꯃꯤꯇꯩ ꯈꯨꯜꯁꯤꯡꯗ ꯂꯦꯞꯇꯅ ꯕꯣꯝ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛꯇꯤ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ CMꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗꯁꯨ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯃꯤꯇꯩꯁꯤꯡ ꯑꯍꯤꯡ ꯇꯨꯝꯕ ꯉꯝꯅꯗ꯭ꯔꯤ꯫ ꯃꯤꯄꯥꯏ ꯊꯕꯥꯏꯕ ꯄꯣꯛꯂꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯩꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯁꯨ ꯑꯋꯥ ꯑꯅꯥ kaya ꯈꯥꯡꯂꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯉꯔꯥꯡꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯃꯇꯝ ꯈꯔ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯕ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯧꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯦ꯫ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 12:30 ꯇꯥꯕꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯣꯅꯨ ꯁꯤꯐꯥꯏ ꯑꯃꯗꯤ ꯅꯥꯔꯥꯟ ꯁꯦꯅꯥꯒꯤ ꯁꯔꯨꯛꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ kaya ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯗꯨꯗ ꯈꯨꯜ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎꯗꯤ ꯄ꯭ꯔꯦꯁꯅ ꯐꯪꯗ꯭ꯔꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯨ ꯆꯪꯁꯤꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ ꯍꯥꯏꯔꯤ꯫